lầm thấp tiêu mà khao làm được tay Baldana. Baldana. Line andito yung phone mo. tang hum dagi chacha da reiba lanchi gi matu lanchi da si je lotion bi na bana akoi gi honorable educational minister gi manakta laksabani adubu koina memorandum monda pisan jagre pisan liba memorandum sida akoina huji lai riba central force in lokthok piu so haire adu kan lanchi thuba matam da lotion bi na so haire adubu akoi gi honorable minister na moi thabak ta onthok na ba athuba matam da lotion bi na di akoi da thajaba ya na pibirame adubu hairibasina mayamsina mana thabak to onthoroktabra haide akoi amu yengminani aduga tawbadabu akoina na sigi pandam sidi akoina sidaista ibung singna chatliba kholiba mayamsida ichama chalama oina akoina di chatluba ngamdabanina sidaista akoina lansida so koi saruk yazari haina mangondo upalaksabani adubu sarna fajana akoida thajaba yabagi mawongdi di pibirei adubu thajaba yaba yadaba de akoi jugu chikhogi tamba ngamdri aduga maru oina hainingibasi sarna thajabsu yana su pibiramabani akoi nambol apunba le sabina akoi philip se punna lemina gini matung tarak padasu akoi na philip se hongba laitana akoi dom de philip kani aruga lunch ta so koi saruk su yajagani aruga kaigumba sarna mana hairiba mayam sida mana kaigumba thabak oina pangthorak tragadi akoi laiba election sida akoi nambol le sabi gi apunba oina akoi saruk yajaroi aduga bocho akoi boycott toksani